ngasi numidang wairam phongkhiba Manipuri siphongsingdagi maruoiba ipausing khongasarkana Manipur top channel dagi mayamda share tawsige ahanmada maruoiba pawama sauraba heroine sungphamani Thoubal district police na thugaikhrei Thoubal district police ki khutpu amana district asigi manungsana laidiba lilong nungai khunau mamang lekai da leiba yum ani da hanglamba heroine brown sugar laboratory ani thugaikhrei miyoi ahum amasu fogat pangamkhre Loinana heroin brown sugar kg lising samaga manga opium kg manga morphinated liquid samaga kuntraga mathoi liter pressing board ani sel oina lupa lising humpuga mathoga subnagi samri amasung gari masa mariga loinana nisa sungda sizinakadaba polam kaya sing aduga pharaba mi ahom adu ngasi ayuk Thoubal district police station da puthoklaga pamisingda high speed Dr. S Ibomsana haikibada ngarang numidang pung nipan makai khara helakpa aduwaida nungai khunau mamang leikaida heroin brown sugar manufacturing tawre haibigi akaknaba paw ama phangbadagi Thoubal district police commando lilong police yauna apunba khutpu amana lilong nungai khunau mamang leikaidagi laikhidraba MD Naziruddin gi masanupa ani MD Maniruddin Sainifuga mapan amadi MD Minergul say yankai humdoi gi tongan ba yum ani de heroin brown sugar sungpham hanglamba thengnarakibani hairi hiram asiga mari lainana miyoi ahum amasu fagatle makhoi sing adudi lilong nungai mamang leikaidagi MD Yunus sei kunganithoi uchiwa hautagi leikaidagi bogi mayu share saha sei kungo humdoi amadi lilong khunau mamang leikaidagi MD Manirgur say yankai humdoi heroin brown sugar sing asiga sungbada sizinaba polam kya asiga fogat pangamkibani hairi ba pawmusu fongnaki atopa pawamana Thau mamal hengat pagi mayokta opposition na Raja Sabada apan bapikre ngasi dagi amu hana parliament ki anisuba part ki mifam hokre ngasi ahoba numita Raja Sabada opposition congress na Thau mamal hengat pagi mayokta slogan na singwa kaya lauduna apan bapirak padagi sabagi mifam sa thapaya kidre ahan boy na opposition congress na ayuk pung tarang matay tabadagi sabagi mifam da slogan na singwa lauduna apan bapiraki matungda amuk hana mifam pambadasu anirak hana sabagi mifamda apan bapirakhi opposition congress na thau mamal hengalagliba asigi matangda sabara khana si haina demand tarokhiba adu Rajya Sabagi chairman na ayaba pikhidabadagi congress na slogan na singma lauduna sabara apan bapikhibani haidi pawmusu fonakhi makasa tharakpoina topa pawamana Manipur gi Juko Valley amasum tungjoida Nagaland lam khopsinakpagi wafam laite DC Senapati Manipur ga Nagaland ga lonaba Manipur gi Juko Valley amasum tungjoida Nagaland na hujuk phawbada lam khopsinduna Nagaland gi oina IRB battalion ama thamjilakpagi wafam leitri haina district administration gi thaupuriba Senapati DC na phongdokre pausi esiga ngasi wari sanaba matamna hujuk phawbi oina Manipur Nagaland ga lonaba Juko Valley amasung tungjoida Nagaland Sarkar na lam khopsilaktuna IRB battalion ama thamjilakpagi wafam leitri haujuk phawbada state ani lonabagi political boundary manungda amana hendok henjin tawbagi wafam leite haujuk sayena bakhara tholagliba sidi Nagaland amasu Manipur gi lonaba ngamkhai gi sarukta traditional boundary gi matangdani tungzoi gi ahalaman singna hana lau singu bagi thabak toramba mafam adu Nagaland gi oinadi political boundary gi manungsan mafamni adubu tungzoi gi khunja singna makhoi gi ahalaman singna lau singu toramba mafam adu Manipur gi political boundary gi manungsan ba lamni haina khanbadagi ungkhanaba khara leibigi wadani haiki mana hai Nagaland amasu Manipur state anigi lonaba ngamkhaigi sarukta Juko Valley amadi tungzoi gi area da lam hendok henjin gi waphamasi haujuk phawbagi leitri Nagaland amakhoi gi political boundary gi manungda sengwa sakanaba honajabani haiki DC Senapati na makha takibadi haujuk Juko Valley da police station ama sabagi thabak satharibasi mapung fana lusilagle saliba March tha sida sangaduna thabak hauba yabagi phibamda leiri haba pawmusu fongnakhi atopa pawamana COVID-19 vaccine kaplubadigi sibani haiba chapsana khangmangamdri DC Ziribam district ki Borobektra subdivision gi manungsanba Sotobetra dagi Angalwadi helper ama ngarang laikhidre hairiba adu haujuk phawbagi oinadi miyadu COVID vaccine kaplubadigi laikhidabani haiba chapsana khangmangamdri matau karamna
haibadu postmortem report ki matung ina khangba ngangbadabani haina jiribam DC na phongdokre pausi esida DC jiribam na phongdokhibadi laikhidraba miyedu February 13 ta Goa Khanda leiba Primary Health Center da COVID-19 vaccine kapa yaukiba miyoini mak February 13 ta Jiribam Hospital masa nungairaktabadagi layengduna lairakpadagi makha tana layengnabidamak Silchar Medical College ta pukhibani laikhidraba miyoisigi matang Jiribam DC na makha tana phongdokhibadi haujingmaki oinadi nupi COVID vaccine kaplubadagi shikibani haiba chapsana khangmangamdri adumakpo Manipur Sarkar gi mari lainabasingda paikhatpham thokpa thabak paikhatnaba honabada District Administration Jiribam gi makedigi imung manungda angamba mateng pangani haina phongdokhi Panba yai COVID vaccine kaplubadagi shikibani hairiba nupi gi maming thangsing marsai humpu mapuroiba laikhidraba kapthigeng kawi Jiribam District ki Borobrata Subdivision gi manungsana leiba Tuisolen village tagini haina spawsina makhatana phongdorakli atopa pawamana school saba loisindana lupa lakh taragi senpham mangankhre Thoubal district ki khangabok part 3 da mamang sai English inganiga taraga marigi February thadagi hauna lower primary LP school ama lupa lakh taragi senpham thadaduna saba horamlaga school asi saba loisindana hauzik nongkhai saiduna leire hairi hiramsigi matangda school asi sabagi lam katpada natara SNDC gi member oiriba khundrakpam syamna phongdorakpagi matunginadi school saba horamlaga hajik phawba loisindana lairibasi sarkar gi mari lainaba authority na thigatpiyo school sanabagi damakta lupa lakh 10 gi senpham English gani 13 gi February thada kaithokrabane thawdo asida karam miyoi sing senai habadu thidolaga senaba miyoi sing ain yoeba thabak lokatpiyu loinana athuba matamda school asi lusinduna mahairoi sing lairik tama phanganbiyu haikeba pawmusu ngasi phongkibasi phongsingna makhatana su phongnari loisilakpoina topa pawamana ariba matamgi bom ama lairamle ngasi ayu anganbada Imphal East ki Porompat Police Station gi manungsanna Brakapur nahabam Bamo laikai da leiba imung amagi miyoi sing laibak tawbuda ariba matamgi bom ama phangle hari bom phangliba imung asi aribam Vijay Kumar Sharma say yankai gumda apokpa ibo pisa kawi nupa asina maki thongal miyada laibak tawbu matamda bom asi thengnarakpani khudakta Porompat Police Station na pawpiduna police ki kangbu laktuna bom adu lokthokre hairi pawmusu ngaji phongi basi phongsingna makhatana su phongnari makha satharak poina loisilak poina topa pawamana yengang pokpida drug thingnaba CM da taksinkhre Minister N Biren Singana lusingduna sangchiliba war on drug ki lanjangbu lamlai Maikaida mapung fana mai pak labat lamlai mapari thawalupna sangsilakpa khongthangi saruk ama oina yengang pokpida drug mapung fana thingnaba minister da taksinkhre ngasi Manipur Press Club ta pangthokiba pawgi mifam amada lamlai mapari thawalupki General Secretary Laisam Bobby Sanana haikibada Manipur gi mafam kyar drug ki mayokta sangshiliba lanjang asida lamlai kendragi manungsana leiba yengang pokpi amadi masigi akoibada drug yonpham makon oiraklibasi mari leinaba authority na thingbinaba chief minister da memorandum ama pisinduna taksinkhre haujuk yengang pokpi amadi masigi akoiba mafam singasi lamlai kendragi oina drug marang kaina phangba mafam oire haina miyamna lawi mafam asi kangpokpi urkhul amadi Imphal East District ahumgi tainapam oiba amadi phurup sunat punba mafam oi nakalamaromda phurup suna khundaba mafam oibigi yamna sensitive oiba mafam asibu koliba yengang pokpi police station asida infrastructure amadi manpower watpigi asauba awaba mayoknari police station asida supnatagi sizinabada khudong sadraba gari amakha lai Maramaduna yengang pokpi police na drug sizinaba amadi yonbasing thingnaba honaba ngamdana lairi Maramaduna ngasi lamlai mapari thawalupna ikai khumnazaraba minister athuba matamda yengang pokpi police station ahenba gari ani pibinaba taksinkhre masidana tana yengang pokpi da drug yonba madi sizinaba thingduna tangdu laitaba phibam ama laktriba phawba Imphal East ki commando gi akhanaba team mahum yengang pokpi police station thamiduna mafam asibu ayuk nungthil numidang kupna yengsinbinaba makhatana taksinkhre yengang pokpi akoibada mayai ka drug thaba yonba amadi sizinaba hengalakliba asigi yenglaga nap kitim amasu yengang pokpi police station da attest tawduna thambinaba ngasi chief minister da pisinkiba memorandum adura taksinkhre
Chief Minister Pisin Kiba Memorandum Adugi copy ama Impal Iski ESP the Su Loop Asina Kushina Kre, Lamlai Mapari Tawal Loop, Chief Minister Lusingduna Sangshiliba War on Drug Lanjangasi, Lamlai make it Mapung Pana, my partner Angambatakta, Honagani, Lamlai Kendra Bu Manipurgi Kwadi Ahan but drug yon Mamadi, Sizinaba, Laitaba, Kendra Ama, English and Nikun Matoida, Ohenanaba Honagani. Pandamasi Fangnaba Hokipa February Kungani Pana Drug Free Lamlai Handming Torma campaign ama bite rally Satuna Hodoki bite rally Aduda Lamlai Kendragina Amadi Mera Pai Apun Bamui Satruna Saru Yakibagi Damak Loop Asina Takata Pundoksari Makatanasu Loop Asina Sangshilapa Kongjang Singda Lamlai Kendragi Miamna Mapung Pana Saru Yabiu Haikiba Palmusu Nasifongiba Sifong Sing the Fonery and thank you.